ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯕ ꯁꯤꯈꯤꯕ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯕ ꯁꯤꯈꯤꯕ ꯌꯨꯝ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯏꯄꯥꯏ ꯊꯥꯕꯥꯏꯅꯔꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯗꯕꯁꯨ ꯆꯦꯟꯕ ꯅꯪꯍꯧꯗ꯭ꯔꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯌꯨꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯊꯣꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯐꯝ ꯈꯪꯗꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯆꯣꯡꯅ ꯇꯤꯜꯂꯔꯤ꯫ ꯑꯗꯨꯗꯨꯒ ꯊꯣꯡ ꯍꯥꯡꯇꯣꯛꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯍꯥꯡꯇꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ꯫ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯁꯨꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯕ꯭ꯔꯨꯡ ꯍꯨꯞꯆꯟꯗꯨꯅ ꯁꯅꯥ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯦ, ꯉꯁꯥꯏꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯅꯆꯤꯟ ꯊꯤꯒꯅꯨ, ꯁꯅꯥꯗꯣ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯍꯧꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕꯗꯒꯤ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯅꯨꯄꯤꯅ ꯋꯥꯔꯤꯗꯣ ꯐꯖꯅ ꯑꯃꯨꯛꯇ ꯁꯥꯟꯅꯈꯤꯁꯤ, ꯃꯌꯥꯝ ꯌꯥꯝꯅ ꯁꯥꯎꯒꯠꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯅꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯌꯥꯝ ꯒ꯭ꯔꯨꯡ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯆꯪꯁꯤꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯗꯣ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯎꯄꯨ ꯀꯥꯆꯤꯜꯗ ꯂꯣꯠꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯣꯠꯂꯤꯕꯅꯣ ꯑꯩꯈꯣꯏ ꯂꯥꯛꯂꯒ? ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯁꯥꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯛꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯍꯥꯛꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕꯗꯃꯛ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯅ ꯀꯔꯤ ꯃꯥꯡꯍꯟꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨꯕꯨ ꯅꯁꯥꯅ ꯀꯥꯎꯕ꯭ꯔꯥ? ꯀꯥꯎꯁꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯤ꯫ ꯑꯁꯨꯝꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯁꯅꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯍꯥꯛꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯪꯂꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯁꯅꯥ ꯍꯥꯏꯕꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯤꯡꯗ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯑꯃ ꯆꯠꯊꯔꯝꯂꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯃꯗꯤ ꯂꯩꯁꯥꯕꯤꯁꯤꯡ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯤꯡꯗ ꯅꯠꯇꯕ ꯃꯤꯡꯆꯠ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯥꯏꯕꯒꯤ ꯅꯃꯥꯗ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯃꯊꯪ ꯆꯠꯊꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ, ꯃꯨꯊꯠꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯅꯥꯗ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯅꯥꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯈꯤꯕ ꯑꯅꯥꯕꯁꯤꯡ ꯂꯣꯏꯅꯃꯛ ꯐꯔꯤꯕꯗꯨ꯫ ꯅꯈꯣꯏꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯨ, ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯕꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯣ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯅꯤꯡꯗꯨꯅ ꯇꯧꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯑꯗꯣꯝꯅ ꯁꯅꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯅꯥꯆꯨꯡꯗꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯕ ꯑꯃꯗꯤ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯗ ꯃꯥꯏꯕ ꯑꯣꯏꯔꯒ ꯑꯗꯨꯛ ꯆꯨꯝꯅ ꯂꯩꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈꯣ ꯍꯥꯏꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯡꯉꯝꯂꯤ꯫ ꯑꯗꯨꯝꯅ ꯉꯥꯡꯉꯝ ꯆꯩꯉꯝꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯎ ꯄꯥꯝꯕꯤꯗ ꯅꯉꯛꯀ ꯊꯧꯔꯤ ꯀꯤꯈꯠꯂꯒ ꯌꯥꯜꯂꯒ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯂꯥꯌꯦꯡꯕꯁꯨ ꯌꯥꯔꯔꯣꯏ, ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯎꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯕꯗ ꯁꯅꯥ ꯃꯍꯥꯛꯀꯤ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕꯅꯤ ꯃꯌꯥꯝꯅ ꯐꯨꯔꯝꯕꯒꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯅꯨꯄꯤ ꯆꯪꯁꯜꯂꯛꯂꯒ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯅꯍꯥꯛꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯅ ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯒꯦ? ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯅꯪꯅ ꯐꯥꯎꯕ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯦ ꯈꯪꯉꯤ ꯄꯥꯕ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯏꯀꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯣ ꯁꯅꯥꯅ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯅ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯅ ꯇꯝꯂꯨꯔꯤꯕ ꯃꯍꯩꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯈꯣꯏꯗ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯗꯒꯤꯁꯨ ꯁꯦꯟ ꯌꯥꯝꯅ ꯂꯧꯕꯤꯕ ꯅꯠꯇꯦ꯫ ꯈꯔ ꯂꯧ ꯈꯔ ꯂꯧꯇ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯁꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯑꯃꯗꯤ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯃꯈꯣꯏꯅ ꯄꯨꯔꯤ꯫ ꯑꯗꯨꯕꯨ ꯑꯇꯩ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯌꯦꯡꯕꯒꯤ ꯃꯤꯡꯗ ꯃꯈꯣꯏꯗ ꯁꯣꯛꯂꯛꯄ ꯊꯦꯡꯅꯛꯄꯗꯗꯤ ꯃꯗꯣ ꯂꯥꯏꯌꯦꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯃꯈꯣꯏꯅ ꯈꯟꯅꯗꯦ꯫ ꯑꯃꯥꯏꯕ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯁꯅꯥꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯑꯗꯨꯝꯅ ꯒ꯭ꯔꯣꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯍꯧꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯅ ꯑꯋꯥꯡꯕ ꯄꯣꯠ ꯑꯃꯕꯨ ꯈꯨꯗꯛꯇ ꯊꯥꯔꯒ ꯃꯗꯨꯗ ꯀꯥꯈꯠꯂꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯊꯥꯡꯀꯠꯂꯤ꯫ ꯑꯗꯨꯗꯨꯒ ꯁꯅꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯉꯛꯁꯝꯗ ꯀꯤꯁꯤꯜꯂꯤꯕꯗꯣ ꯄꯔꯞ ꯄꯔꯞ ꯂꯧꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯃꯥꯏꯗ ꯍꯤꯞꯍꯟꯕꯗꯒꯤꯗꯤ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯤ, ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡꯗ ꯄꯥꯏꯔꯛꯀꯅꯨ, ꯆꯪꯂꯛꯀꯅꯨ ꯏꯅꯥꯛꯇ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯁꯅꯥ ꯇꯁꯦꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯐꯥꯎꯕ ꯃꯍꯥꯛꯁꯦ ꯍꯪꯒꯣꯏ ꯇꯨꯀꯠꯆꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅ ꯐꯠꯇꯕꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ, ꯌꯨꯝ ꯀꯥꯏꯅꯅꯕ, ꯃꯆꯥ ꯃꯁꯨ ꯁꯤꯅꯅꯕꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯅ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅꯁꯨ ꯑꯩꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯔꯕꯅꯤꯅ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯃꯇꯝꯁꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯈꯔ ꯍꯦꯟꯖꯜꯂꯛꯂꯕꯅꯤ꯫ ꯅꯨꯃꯤꯠꯇꯣꯟ ꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯆꯨꯔꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯅꯥꯒꯤ ꯑꯆꯧꯕ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯊꯧꯔꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯗꯤ ꯃꯥꯁꯨ ꯈꯪꯉꯤ ꯃꯉꯣꯟꯗ ꯑꯆꯧꯕ ꯗꯁꯥ ꯑꯃ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯣ ꯊꯩꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯕꯨ ꯇꯥꯏꯅꯔꯒ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯗꯁꯥ ꯂꯥꯡꯕꯟꯁꯤꯡ ꯑꯗꯣ ꯊꯩꯗꯣꯛꯅꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯃꯍꯥꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜꯅ ꯀꯟꯈꯤꯕꯅ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯤꯕꯅꯤ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯏꯟꯁꯤꯜꯂꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯕꯛ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯁꯅꯥ ꯂꯥꯏ ꯈꯨꯔꯨꯝꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯁꯅꯥ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯆꯥꯛ ꯏꯁꯤꯡ ꯀꯩꯀꯥ ꯑꯃꯠꯇ ꯆꯥꯅꯕ ꯅꯠꯇ꯭ꯔꯤ꯫ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯃꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯤ꯫ ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯃꯈꯣꯏꯁꯨ ꯍꯤꯞꯂꯒ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡ ꯁꯅꯥꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯅꯔꯤꯕꯗꯨ ꯁꯅꯥ ꯇꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯤ꯫ ꯑꯁꯣꯝ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯁꯅꯥ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯇꯥꯔꯤꯕ ꯅꯣꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯁꯤ ꯁꯅꯥꯒꯤ ꯅꯨꯄꯤꯗꯨ ꯃꯍꯥꯛ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯊꯣꯟꯒ ꯄꯨꯝꯅꯃꯛ ꯊꯣꯛꯂꯁꯅꯨ, ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯃꯨꯠꯀꯦ ꯍꯥꯏꯔꯕꯁꯨ ꯃꯨꯠꯆꯈ꯭ꯔꯁꯅꯨ, ꯑꯩ ꯌꯥꯎꯗꯅ ꯃꯆꯥ ꯑꯅꯤ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯣꯛꯆꯍꯧꯔꯁꯅꯨ ꯍꯥꯏꯔꯗꯨꯅ
ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯪꯒꯣꯜꯒꯤ ꯐꯩꯔꯦꯟ ꯑꯗꯨꯗ ꯁꯅꯥꯗꯣ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤꯅ ꯌꯥꯜꯂꯝꯕ ꯊꯧꯔꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯈ꯭ꯔꯨꯗ ꯂꯥꯛꯆꯟꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯊꯧꯔꯤ ꯌꯥꯟꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯍꯦꯛ ꯂꯩꯃꯥꯏꯗ ꯆꯣꯡꯊꯈꯤꯕꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯁꯅꯥꯅ ꯆꯣꯡꯊꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯀꯅꯥꯅꯁꯨ ꯇꯥꯍꯧꯗ꯭ꯔꯤ꯫ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯒꯤ ꯅꯨꯄꯤꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯗꯣ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯗꯣ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯅꯥꯅ ꯃꯪꯒꯣꯜꯗ ꯍꯪꯒꯥꯝꯃꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯁꯅꯥ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯂꯒ ꯁꯅꯥꯒꯤ ꯅꯨꯄꯤꯅ ꯍꯪꯒꯥꯝ ꯃꯜꯂꯤꯕ ꯑꯗꯨꯗ ꯌꯦꯡꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯅꯨꯄꯤꯅꯁꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯂꯤꯕ ꯁꯅꯥꯕꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯗꯣ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯀꯣꯟꯊꯣꯡꯂꯣꯝꯗ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯅꯨꯄꯤꯅ ꯍꯪꯒꯥꯝ ꯃꯜꯂꯤꯕꯗꯨ ꯇꯣꯛꯊꯣꯛꯂꯒ ꯄꯔꯞ ꯄꯔꯞ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯑꯁꯨꯝ ꯊꯣꯛꯈꯤꯕꯗꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯍꯟꯅꯁꯨ ꯌꯦꯡꯂꯝꯗ꯭ꯔꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯪ ꯑꯗꯣ ꯃꯪꯂꯨꯕꯗꯒꯤ ꯁꯅꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯗꯒꯤ ꯁꯅꯥꯗꯣ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯌꯦꯡꯂꯨꯈꯤꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯁꯅꯥꯒꯤ ꯀꯥꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯁꯅꯥꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯒ ꯁꯅꯥ ꯂꯩꯔꯝꯗꯕ ꯃꯃꯥꯡ ꯊꯣꯡꯅ ꯍꯥꯡꯗꯣꯛꯂꯝꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥꯗꯣ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯐꯨꯕꯗꯒꯤ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯍꯨꯝꯗꯣꯛꯇꯨꯅ ꯃꯁꯥꯗꯣ ꯍꯥꯏꯔꯤ ꯇꯧꯔꯒ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯁꯅꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯤ꯫ ꯁꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯕꯗꯨꯗ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯇꯥꯍꯧꯔꯗꯨꯅ ꯄꯔꯞ ꯄꯔꯞ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯕꯨꯡ ꯁꯅꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯁꯨ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯉꯥꯎꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯋꯥ ꯀꯞꯅꯔꯛꯄꯗꯨꯗ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯔꯗꯨꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯌꯥꯝ ꯃꯊꯪ ꯄꯥꯎ ꯄꯤꯅꯈꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯗꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨꯃꯗꯤ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯁꯨꯕꯥꯁ ꯊꯦꯕ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ 4 ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯖꯜꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯊꯪꯅꯕꯗꯁꯨ ꯌꯨꯝꯂꯣꯟ ꯄꯔꯦꯡ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯤ ꯄꯨꯡꯁꯣꯡꯖꯜꯂꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝ 3-4ꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯋꯥꯡꯂꯕ ꯁꯣꯡꯂꯕ ꯋꯥꯄꯜ ꯆꯕꯨꯜꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯐꯝ ꯑꯁꯦ ꯇꯣꯉꯥꯟ ꯇꯥꯔꯒ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯁꯨꯕꯥꯁ ꯊꯦꯕ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ 4ꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯨꯕꯥꯁꯇ ꯍꯥꯏꯔꯤ, "ꯁꯨꯕꯥꯁ ꯏꯕꯣ, ꯅꯪꯅ ꯄꯣꯔꯛꯄ ꯌꯨꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯀꯅꯥꯝꯇ ꯆꯪꯒꯗꯕ ꯌꯨꯝ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯈꯔ ꯐꯖꯕ ꯂꯛꯖꯔꯤ ꯑꯣꯏꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯒꯗꯤ ꯈꯔꯁꯨ ꯐꯗꯧꯕ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯒꯨꯝꯕ ꯐꯖꯕ ꯃꯤ ꯂꯩꯅꯕ ꯌꯨꯝꯗꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯌꯥꯔꯗꯒꯦꯅꯦ? ꯃꯤ ꯂꯩꯅꯗꯕ ꯏꯁꯣꯡꯕ ꯑꯃꯟ ꯑꯀꯥꯏ ꯌꯨꯝꯗꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯪꯂꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯐꯥꯎꯕꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯃꯟꯊꯔꯦ꯫ ꯁꯦꯝꯖꯤꯟꯕꯤꯗꯕꯗꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯊꯛꯀꯤ ꯁꯔꯨꯛꯇꯣ ꯏꯍꯣ ꯍꯣꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 10ꯃꯨꯛ ꯂꯩꯔꯒꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ꯫ ꯑꯗꯨꯅ ꯆꯍꯤ 10 ꯂꯣꯝ ꯑꯁꯤ
ꯀꯅꯥꯝꯇꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯅꯤꯅ ꯏꯁꯣꯡ ꯁꯣꯡꯖꯜꯂꯒ ꯏꯃꯟ ꯃꯟꯊꯔꯕ ꯑꯃꯗꯤ ꯏꯅ ꯀꯨꯞꯂꯤꯕ ꯌꯨꯝ ꯑꯗꯣ ꯏꯍꯣ ꯏꯍꯣ ꯍꯣꯔꯒ ꯃꯊꯛꯇ ꯅꯥꯄꯤ ꯍꯧꯖꯤꯜꯂꯒ ꯂꯩꯔꯝꯂꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯕꯗ ꯊꯦꯕ, ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯆꯞ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯊꯝꯂꯤ꯫ ꯒꯥꯔꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯅꯨꯡ ꯑꯣꯏꯔꯞꯅ ꯊꯧꯖꯤꯜꯂꯛꯂꯒ ꯈꯔ ꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯣ ꯅꯣꯡ-ꯆꯤꯡ ꯇꯥꯔꯛꯂꯕꯁꯨ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯗꯝꯕꯨꯔꯁꯤꯡ ꯑꯗꯨ ꯀꯨꯞꯁꯟꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯇꯧꯗꯨꯅ ꯍꯣꯠꯅꯗꯨꯅ ꯗꯝꯕꯨꯔ ꯀꯨꯞꯁꯜꯂꯤ꯫ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯖꯒꯥ ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯗꯝꯕꯨꯔ ꯀꯨꯞꯂꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯅꯥꯄꯤ ꯌꯥꯝꯅ ꯁꯣꯡꯖꯜꯂꯤ꯫ ꯈꯔꯁꯨ ꯐꯥꯟꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯌꯣꯄꯥꯛ, ꯊꯥꯡꯖꯧ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯂꯤ꯫ ꯃꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯐꯥꯟꯗꯠꯄ, ꯁꯦꯡꯗꯣꯛꯄ, ꯌꯥꯟꯊꯠꯄ, ꯀꯛꯊꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯍꯥꯏꯗꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯆꯥꯎꯕꯅ ꯎꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯠ ꯂꯥꯎꯅ ꯆꯦꯟꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯦꯞꯄꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯥꯄꯤ ꯐꯥꯜꯂꯨꯔꯒ ꯃꯃꯥꯏ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯊꯛꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯟꯈꯠꯄꯗꯗꯤ ꯂꯩꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯌꯦꯡꯂꯒ ꯊꯕꯛ ꯂꯦꯞꯄꯒ ꯂꯩꯕꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯥꯏꯐꯕꯅ "ꯀꯩꯗꯧꯔꯒꯦ? ꯌꯨꯝꯁꯤ ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯅ "ꯉꯥꯏꯈꯣꯅꯦ, ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯊꯛꯇ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒ ꯂꯩꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ, ꯑꯗꯨꯒ ꯊꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯊꯦꯕꯅ "ꯑꯁ ꯀꯗꯥꯏꯗꯒꯤ ꯃꯤꯅꯣꯗ, ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯌꯦꯡꯉꯤꯕꯅꯤ, ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯕꯥꯁꯅ "ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯊꯦꯕꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ "ꯌꯨꯝ ꯃꯊꯛꯇ ꯃꯤ ꯑꯃ ꯂꯩꯌꯦꯌꯦ, ꯑꯗꯨꯒꯤꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯕꯥꯁꯅ "ꯍꯣꯏ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯍꯥꯏꯐꯦꯠ ꯑꯩꯁꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯁꯩꯇ ꯑꯌꯨꯛꯁꯤꯗ ꯐꯥꯎꯕ ꯕꯨꯠ ꯊꯣꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯃꯁꯤꯒꯤ ꯌꯨꯝꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯅꯤꯅ "ꯌꯥꯔꯦꯁꯦ, ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯈꯣꯏ ꯊꯕꯛ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯁꯤꯡ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯄꯣꯊꯥꯅꯔꯤ꯫ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯌꯥꯝꯗꯨ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯟ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯇꯨꯅ ꯊꯣꯡ ꯊꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯊꯥꯡ ꯇꯦꯟ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯨ ꯑꯃꯒ ꯑꯃꯒ ꯀ꯭ꯔꯦꯡ ꯀ꯭ꯔꯥꯡ ꯂꯥꯎꯅ ꯊꯦꯡꯒꯥꯏꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯁꯨ ꯌꯥꯝꯅ ꯇꯣꯏꯅ, ꯌꯥꯝꯅ ꯀꯨꯏꯅ ꯇꯥꯕ ꯅꯠꯇꯦ꯫ ꯀ꯭ꯔꯦꯡ ꯂꯥꯎꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯕ, ꯑꯗꯨꯒ ꯀ꯭ꯔꯦꯡ ꯀ꯭ꯔꯥꯡ ꯂꯥꯎꯅ ꯑꯃꯨꯛ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯕ ꯇꯧꯕꯅꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯏꯐꯕꯅ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯀꯅꯥ ꯊꯥꯡ ꯌꯥꯅꯔꯤꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒꯅ ꯊꯥꯡ ꯇꯝꯂꯤꯕꯖꯥꯠꯂꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯕꯥꯁꯅ "ꯑꯩ ꯌꯦꯡꯉꯨꯒꯦꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯕꯥꯁꯇꯣ ꯄꯔꯞ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯑꯗꯨꯒꯗꯤ ꯁꯨꯕꯥꯁꯇꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ "ꯀꯩꯅꯣꯝ ꯂꯩꯍꯧꯔꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯤ꯫ ꯑꯗꯨꯒ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯃꯌꯥꯒꯗꯣ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯑꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯃꯁꯥꯗꯣ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯦꯕ, ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯀꯩꯗꯧꯔꯒꯦ ꯁꯨꯕꯥꯁ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯗꯨꯒꯗꯤ ꯁꯨꯕꯥꯁꯇꯣ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯕ ꯍꯧꯔꯛꯂꯤ꯫ "ꯑꯩꯗꯤ ꯁꯥ ꯆꯥꯅꯤ, ꯑꯩꯗꯤ ꯁꯥ ꯆꯥꯒꯅꯤ" ꯍꯥꯏꯗꯨꯅ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯤ ꯄꯥꯈꯠꯂꯗꯨꯅ "ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄꯗ ꯁꯨꯕꯥꯁꯅ "ꯅꯣꯏꯅ ꯇꯧꯗꯣꯏꯁꯤꯔꯣ? ꯑꯩꯉꯣꯟꯗꯅꯦ ꯁꯥ ꯈꯔ ꯄꯤꯖꯧ, ꯑꯗꯨ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯅꯥ ꯐꯔꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯅ ꯈꯪꯂꯤ ꯁꯨꯕꯥꯁꯀꯤꯁꯦ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡ ꯊꯛꯄꯒꯤ ꯕꯣꯇꯜ ꯑꯗꯨꯅ ꯁꯨꯕꯥꯁꯀꯤ ꯃꯀꯣꯛꯇ
ꯑꯗꯨ ꯑꯩꯁꯦ ꯍꯥꯏꯗꯨꯅ ꯊꯣꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯕꯥꯁꯇꯣ ꯅꯣꯛꯂꯒ ꯃꯥꯟꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯊꯦꯕꯅ ꯁꯥꯎꯗꯨꯅ ꯀꯔꯤꯒꯤ ꯃꯥꯟꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯆꯥꯛꯁꯤꯡꯗꯣ ꯃꯀꯣꯛꯇ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯁꯨꯕꯥꯁꯇꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯌꯥ ꯂꯥꯡꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯗ ꯐꯥꯎꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯤ ꯊꯦꯕꯅꯁꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯞꯊꯔꯒ ꯃꯈꯣꯏꯗ ꯌꯦꯡꯂꯛꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯡꯂꯤꯕꯗꯣ ꯆꯞ ꯂꯦꯞꯄꯒ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯌꯥ ꯂꯥꯡꯈ꯭ꯔꯤ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯨꯕꯥꯁ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏꯅꯁꯨ ꯎꯈ꯭ꯔꯤꯕꯅꯤ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯡꯂꯕ ꯃꯇꯨꯡꯗ ꯆꯒꯨꯝ ꯆꯒꯥꯏ ꯀꯣꯏꯆꯥꯏ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯡꯂꯤꯉꯩꯗꯨꯗ ꯑꯁꯣꯝ ꯊꯪꯕ ꯀꯥꯔꯣꯝꯗꯒꯤ ꯀꯅꯥꯅꯣ ꯑꯃ ꯆꯦꯞꯊꯔꯒ ꯑꯩꯈꯣꯏꯗ ꯌꯦꯡꯂꯛꯂꯝꯕꯗꯨ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯅꯈꯣꯏ ꯎꯍꯧꯕ꯭ꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯅ ꯑꯩꯗꯔꯕꯨ ꯅꯪꯁꯨ ꯎꯍꯧꯕ꯭ꯔꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯑꯇꯩ ꯂꯩꯔꯤꯕ ꯁꯨꯕꯥꯁ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯩꯈꯣꯏꯁꯨ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯃꯊꯪ ꯍꯥꯏꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯃꯤꯅꯅꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯆꯨꯝꯂꯝꯂꯒꯗꯕꯅꯤ ꯑꯩꯈꯣꯏ ꯊꯧꯁꯥꯗꯕ ꯇꯧꯒꯨꯝꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯕꯥꯁꯅ ꯌꯥꯏꯐꯕꯒꯤ ꯍꯧꯅꯕ ꯂꯥꯏ ꯇꯤꯟꯗ ꯌꯥꯝꯅ ꯊꯥꯖꯕꯁꯤꯃꯨꯛ ꯍꯧꯔꯛꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯅ ꯂꯥꯏ ꯇꯤꯟꯗ ꯄꯥꯛꯅ ꯊꯥꯖꯕꯒꯤ ꯋꯥ ꯅꯠꯇꯦꯅꯤ ꯂꯩꯕꯒꯤꯅꯤ ꯊꯥꯖꯔꯤꯕꯁꯤ ꯂꯩꯇ꯭ꯔꯒꯕꯨ ꯊꯥꯖꯩ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯕ꯭ꯔꯨꯡ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯇꯧꯔꯤꯕꯁꯤꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯌꯨꯝꯁꯦ ꯈꯔꯗꯤ ꯇꯝꯅꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯌꯦꯡꯂꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨ ꯆꯥꯛꯁꯪꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯍꯧꯒꯠꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯏꯀꯣꯏꯅ ꯐꯝꯂꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯔꯣꯝꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯩꯗꯧꯔꯒ ꯂꯩꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯔ ꯈꯟꯅꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯇꯅꯗꯤ ꯍꯟꯈꯤꯒꯨꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯑꯗꯣ ꯄꯥꯏꯈꯠꯄ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯅ ꯍꯣꯏ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗꯅꯦ ꯊꯥ ꯑꯃ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯅ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯁꯤ ꯇꯝꯅꯕꯁꯨ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅꯅꯦ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯖꯗꯕꯗꯒꯤ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣই ꯁꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯕꯥꯁꯅ ꯌꯥꯔꯁꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝꯅꯁꯨ ꯀꯤꯁꯜꯂꯨꯅꯨ ꯕꯨꯠꯄꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯗ ꯕꯨꯠ ꯀꯤꯗꯨꯅ ꯆꯦꯜꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯃꯥꯅ ꯊꯣꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯊꯪ ꯄꯥꯏꯈꯠꯅꯔꯛꯏ ꯑꯗꯨꯒ ꯊꯕꯛ ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯍꯧꯔꯔꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯗꯣ ꯄꯔꯞ ꯊꯥꯡꯒꯠꯅꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯗꯨꯡ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯂꯣꯝꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯁꯨꯝꯕꯟꯗ ꯁꯨꯅꯅꯕ ꯁꯨꯛ ꯃꯆꯩ ꯑꯅꯤꯈꯛ ꯀꯅꯥꯅꯁꯨ ꯄꯥꯏꯗꯕꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯒ ꯗꯨꯡ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛ ꯗꯨꯡ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯆꯩ ꯑꯅꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯗꯨꯡ ꯂꯥꯎꯅ ꯁꯨꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯁꯨꯛ ꯑꯅꯤꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ
mana painariba machine sing amadi camera sing du mathang on tawduna makoina namluba matamdadi camera sing adu amata mami ta khiri mami ta da phatu tam khoi pakhaladu na masidi mong mani khoi imung da chensil sila o haduna imung da mathang chensin rai adu bu suk adu di makhoi gi maikai tamna dung asum suduna sangselakli masidagi di makoina maning thong ado sat don sat laga makhoi tumin leiri kari tawsi ke haiduna matamadu ta chawbuna mahaki mapabungi license gun pistol ama yawribatu saturakli aduga mahana nomai aduna em lauduna maning thong aduda kariguma saglabadi kapage haiduna leiri nomai adu ubata yaifaba amadi theba subas makoi puning khari chawthokli adubu somdadi nomai pairiba chawbati mangana pi kanglabani masa puna makthak niklibani chawbagi mataw adu da thebana krai pirok sai tawki haidun nomai adu tap mulaga maning thong ado sat hangtuk lubadari masammana isang sangba aduga mamai mamitna musin muba amu phizon setpa miyoi ama sukani aduda makhongna naplaga wangring wangna leiramki madu ubada thebadi kanna lawraga mahakti maning thong ado haijenduna thingdilamlaga makhoi mamannaba ahumgi manakte chinsilakli aduma tarokpada makhoi mamannaba singa sisu pakhatnabana loirabani kariro toroliba siri haiduna matamadu da thebana ai khangdre hujikidubu karino haiduna leiri mana pariba nongwai ka do lemai loina mak tahaurabani chawbur nongwai adu khungi haiduna manakta changsilaga nongwai ado tablawno paikhatlubada mahaki manangkan adu da karigumba posakamana yamna katna phurakpagi mawongda chaina phangki chaina aduna chawba masa ado thektoktuna mahak phamsit chattuna makhoi mamanaba ahumgi manakta changsilakli makhoi mamanaba mari ado punna kajilamada tasilaka kari makha tana tarukaduriba jatno khaladuna makhoi ungduna phamlaga leiri matamatuda makhoi gi mamangda thaliba lemado kanagumba amana leitharapagum tapna muthari matamatuda chawbana lemadu taplawno paraka manakta sora singchalli aduga mahana phulta lekhatuna lemado pungan ngalhalli matamatuda chawbana aikoi karigi kiribano ha aikuna lakli basibu asigumba si thengnarage haiduna lakli natro yamna kiman khre aikoina kibagi matawasida mana hedilali bani ai tawge lawse asumna hairaga chawbudo angao foigum phugali aduga nongbai ado taplawna khullaga mahak nongbai adu paiduna maningomda prap thokri aduga maning adu da kolei leidun jengli aduga mahakna nongbai ado mathak lomda ahumla kapkhatkhi asumna nongbai maru ahum mathakta bang launa kapkhatkhiba aduda nongbai adugi makholna mafam adu pungnin ninkhri masidagi di makhoi mamannaba ahum aduna chawbase mahaki ngawbe lena do hawrokla male haduna chenthораktuna chawbu imungdu pusilai na nawjin nongmai kablibadu mafamasda police laklabadi kamdauni haiduna hangi matamadu ta chawbana karana su khangloi mafamasida karaidagi police no haiduna hangli asumda leidingai matamadu ta yum madugi maning thongado kanagumba abra launa hangtorakli matamadu ta makhoi mamannaba mari do makhoi tupok lerambadagi phibam semduna leiri makhoi mamannabasing adugi manungta thebana cameraman ni aduga subasna kadai da but leibagi haibadu khangduknaba mahana khulai ama pairi hariba khulai adubu senabana subas ki mathauni aduga yaifaba amadi chawbana madugi wari sing adu makhoi kari thokiba kari torok paibadu isinabagi damakta leiri bani asumna makhoi leinari ngai matamaduta yum adugi maning thongado launa hangtorokpaduta subasna mahake mechelado tak thangatuna yengli aduga thebana camera namli chawba amadi jaifabana magi boy kulom puthoktuna karigumba khara isilahuna bagi tawri aduma leiringai matamaduta yum adugi maning thongaduta karino khangdaba musin muba ama tubat samduna chatkibaduta makhoi swai lawi chawba yaifaba makhona isange khaliba gado pungkaw kawri thebasu camera namliba do makhuto masa mathongda parnakta nikli thebana thorai machagi khuchina parnakta nikli basna karigino kelamdagi harutini haiduna chaijeri somda subasu masa do humangana pi kanglabani makhut punna parnakta nikli bani masidagi subasna papi gi macha khong ase parnakta nikli basna karino hairam laga mahakta matamna mahaki mechelado puthok tuna krai da leibagi haiduni chenak padadi mahaki hek manakta leire haibagi sawum mahakna mechil adugi matengna khanglakhi
matam maduda Subhasna theba chawba amadi yaifabada wonsinduna aigi inakta kana leibagi haiduna hanglakpadadi Subhas ki matungda mamit mana langtik langna musin muba kanigumma ma leplaga leiribadu ubada theba camera do sat wonsil laktuna Subhas namlei matamada Subhasna hai thorai macha ai butna tine ayona number ibidu karigino haiduna hangi thebana hai shaktiba laiman ba nangda number ati nang kai tungda leiriba san number ni haiduna mukhoi ani do mari yenari masidagidi Subhas to sat pakthaki thebana tungda leiriba adu bunam hong nabu hona bada camera adu mami takhidi masidagidi mukhoina lem adubu amuk kro kro thanglaktuna yengluba matamdadi karimata leiram khidi asomna tawduna makhoina mafam aduda kari kai leibagi haiduna kuithi amuk thirakpadadi karimata leirakta badudadi maning thong adu lon salli chaksang aduda asum leibasi yamna khudong thiba nanggadaba mali aduna aikoi mamangnom doina chatlaga aikoina tumni himanaba semliba dambur khanbam pham aduda oina chatlasi haina aduna makhoi dambur khaliba domda parap parap lakli tanja asida khanghauduna nong kanna khonglaki adumna gurung gurung launa nong khonglakpaduta makhoi mamanaba mari ado khangprek khanglibani masidagi makhoi parap parap dambur kuptuna leiriba makhoina tumna himanaba semliba jaga aduda hek joksilakpaka nong atat akham leitana yamna kanna haitharaki nong churakpa aduda makhoi mamanaba mari aduna onthokpanida aikhoina tawge khaliba thabaga sidaga nong ta silaklabadi kunga laiga paba haibudo oirani haiduna makhoi matha sanari asumna leiringai matam maduta yum adugi manungda nongna yubagi makhol tap tap lawa makhol sing tari aduga yum adugi nakalda leiriba maning adugi chaksang aduga tainaba mafam singta nala ama habli hariba nala aduta ising joro 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 launa haithabagi makhol sing tari matam maduta chawbana karinoda ngasai aikoina maningomda tholokpadadi nala amata palawdabani adaga haujikna naladagi ising tabagi mawongda akano makhol thulibasina karmain tawjano matamadari jaifabana ngaikho atai lairi aikoina ngasaidagi uribadubu matubu but haibaduro camera da amta suma mami tadin hairi aigi waridana marolama but aduna aikoida phubaga chaibaga tawri haidana pangit isilaga lerame adumna hairakpada makhoi mamanaba haibadi chawba theba Subhas makhoi ahumna yaifabana iribadu karino haiduna yenglubadadi othokamo amada iduna leiramli madudi yum adugi maning thong aduda aikoina thokluba matamda yum adugi maning thongda musinmuba makhoi ani leplaga leirami hariba musinmuba ani aduna makhoi ke maikai tamna chenselakpataki aikoi khuduk thaduna cheli asomna chilba matamda aikoi gi marakta yauriba imanaba theba mahak cameraman ni mahak to leimaida opsinduna tubadaki mahaki khadang aduna leimaida yeksanbada mahaki khadang ado kaiduna I thoki maruda natana mahaki makhong namasu leithekibadagi aikoi imanaba ahumna thibabu pamkhatuna aikoi koisen cheli asomna kochen chelingai matamaduta mamang thong ado kanagumba mana khanghang hangturakpada aikoina mamang thong aduda yengthukdubadadi musin muba sakta mama migi mawong mana chumdrin leplaga leirami madu ubada aikoi chenpham khangdabadagi ka amata lotuna leiringai yum adugi manungda musin muba karino khangdaba mira laira khangdaba mayam ama koichen chenduna leiringai thebagi masado yamna kana naba henjilakpadagi aikoi tawpham khangkiri haiduna iraga leiramki hariba mawong asidi yaifabana mahanasu igi khankhidaba wahai ngaktani iramlibasi karamba matamda mahana asigumlaba sem saba wari paringasi iramlibano haiduna masa phawba ngakchari matamaduta makhoigi yumgi maning thong aduta kanagumba nupi amana karino khangtaba wahai khara haibagi makhol makhoina takhi khonjal adu tabada Subhas theba amadi chawba yaifaba makhoi mamanaba mari aduna maning thongda nupi amana karino murum sonduna isa sa haiduna wa nganglibasibu karino amutagni tarosi haiduna makhoi mamanaba mari adu yumgi maning domda laklei makoina adumna maning lomda laka matamdadi yumgi maning thong ado hanglaga leirami mamanaba mari aduna makoina painariba laten adu haibadi lemadu pairaga mapanda hek tholokpadadi musin buba saktam mani leplaga leiramlei
ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯗꯣ ꯃꯃꯥꯟꯅꯕ ꯃꯉꯝꯁꯦꯝ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯟꯕꯗ ꯊꯣꯡꯖꯤꯟꯄꯥꯟ ꯀꯥꯟꯕ ꯅꯪꯍꯧꯗꯕꯗꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯃꯈꯣꯡ ꯂꯧꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯁꯥꯊꯦꯡꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈꯤ꯫ ꯑꯗꯨꯝꯅ ꯇꯨꯕꯗ ꯃꯍꯥꯛꯀꯤ ꯈꯗꯥꯡ ꯌꯩꯁꯟꯗꯨꯅ ꯈꯗꯥꯡ ꯀꯥꯏꯗꯨꯅ ꯃꯍꯥꯛ ꯏ ꯊꯣꯛꯂꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯈꯣꯡ ꯑꯗꯨꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯌꯩꯁꯜꯂꯒ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯡ ꯈꯣꯡꯖꯦꯡ ꯑꯗꯨꯁꯨ ꯂꯩꯈꯥꯏꯈꯤꯕꯗꯒꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯅꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯨꯡꯗꯒꯤ ꯁꯛꯇꯝ ꯑꯃꯨꯕ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯈꯪꯍꯥꯡ ꯍꯥꯡꯇꯣꯔꯛꯏ꯫ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯎꯔꯤ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯃ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯈꯣꯏꯅ ꯂꯦꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯇꯨꯝꯅ ꯍꯤꯞꯅꯅꯕ ꯁꯦꯝꯂꯤꯕ ꯇꯝꯕꯨꯔ ꯈꯟꯕ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯂꯣꯠꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯌꯥꯏꯐꯕꯅ ꯏꯈꯤꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯩꯒꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯆꯦꯃꯥꯏ ꯑꯁꯤꯗ ꯃꯁꯥ ꯃꯇꯣꯝꯇ ꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯁꯦꯡꯅꯃꯛꯀꯤ ꯕꯨꯠ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯦꯕꯒꯤ ꯃꯈꯣꯡ ꯁꯣꯛꯂꯤꯕꯁꯦ ꯀꯝꯗꯧꯅ ꯐꯒꯅꯤ, ꯃꯈꯥ ꯇꯥꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯄꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯕꯣꯏ ꯑꯗꯣ ꯑꯃꯨꯛ ꯍꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯏꯔꯝꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯊꯦꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯦꯕꯒꯤ ꯑꯅꯥꯕꯗꯣ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯅꯅꯕ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯅꯈꯣꯏ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯝ ꯍꯦꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯨꯕ ꯑꯃ ꯄꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯆꯤꯟ ꯇꯨꯝꯕ ꯋꯥꯀꯣꯛ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯊꯦꯕꯒꯤ ꯊꯥꯖꯤꯟꯗ ꯌꯨꯡꯗꯨꯅ ꯃꯅꯪꯒꯟ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯗꯨ ꯎꯔꯨꯕꯗ ꯆꯥꯎꯕ, ꯌꯥꯏꯐꯕ ꯑꯃꯗꯤ ꯊꯦꯕ, ꯁꯨꯕꯥꯁ ꯃꯈꯣꯏ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯊꯦꯕꯒꯤ ꯃꯕꯨꯛꯇꯒꯤꯅ ꯃꯅꯪꯒꯟ ꯐꯥꯎꯅ ꯋꯥꯀꯣꯛ ꯑꯃꯅ ꯂꯦꯡꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯧꯕ ꯌꯥꯔꯔꯣꯏ, ꯃꯄꯥꯟꯗ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯁꯣꯝꯗ ꯊꯦꯕ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯅꯥꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯈꯥꯏꯔꯛꯄꯒꯨꯝ ꯇꯞꯅ ꯇꯞꯅ ꯂꯩꯈꯥꯏꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯊꯦꯕ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯈꯣꯡꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯎꯔꯤ ꯊꯦꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯂꯩꯊꯠꯂꯛꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯊꯦꯕ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ, ꯈꯗꯥꯡꯗꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕꯅ ꯆꯥꯎꯕ, ꯅꯪꯒꯤ ꯅꯣꯡꯃꯩꯗꯨ ꯄꯨꯊꯣꯔꯛꯂꯣ, ꯑꯗꯨꯅ ꯑꯩꯕꯨ ꯀꯥꯞꯂꯒ ꯑꯃꯨꯛꯇꯗꯤ ꯍꯥꯠꯇꯣꯛꯄꯤꯌꯨ, ꯑꯩ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯕꯅ ꯐꯔꯦꯁꯦ, ꯅꯣꯡꯃꯩꯁꯨ ꯌꯥꯎꯔꯤꯕꯁꯤꯕꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯁꯨꯕꯥꯁ, ꯌꯥꯏꯐꯕ, ꯆꯥꯎꯕ ꯑꯃꯗꯤ ꯊꯦꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯁꯤ, ꯊꯣꯛꯅꯤꯡꯕ ꯊꯣꯛꯂꯁꯅꯨ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯊꯦꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯑꯁꯨꯝ ꯂꯩꯈꯥꯏꯕ, ꯃꯁꯥ ꯃꯊꯣꯝꯇ ꯄꯪꯂꯦꯡꯗ ꯂꯦꯡꯕ ꯇꯧꯔꯛꯄꯗꯒꯤ ꯅꯥꯃꯟꯈꯤꯕꯅ ꯊꯦꯕ ꯒ꯭ꯌꯥꯟ ꯃꯥꯡꯒꯦ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯊꯦꯕꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯀꯗꯤ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯊꯦꯕꯅ ꯑꯂꯦꯡ ꯈꯨꯗꯤꯡꯒꯤ ꯅꯥꯔꯛꯄꯗꯨꯗ ꯁꯨꯕꯥꯁꯅ ꯑꯗꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯕꯗꯤ ꯅꯥꯔꯅꯤ, ꯑꯗꯨꯃ ꯊꯝꯂꯕꯗꯤ ꯅꯥꯔꯅꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯥꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯩ ꯄꯪꯌꯦꯠꯇ ꯌꯦꯠꯅꯔꯤ, ꯌꯥꯝ ꯂꯥꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯁꯨꯃꯥꯡꯂꯣꯝꯗ ꯍꯦꯛ ꯀꯨꯝꯊꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯏꯆꯥꯁꯥ ꯅꯈꯣꯏ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯕꯒꯨꯝ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯝꯂꯤ, ꯏꯆꯥꯁꯥ ꯅꯈꯣꯏ ꯆꯠꯈꯤꯅꯨ, ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯗꯣ ꯇꯥꯕꯗ
ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯇꯔꯪ ꯃꯔꯪ ꯑꯃ ꯆꯠꯂꯤ ꯍꯧꯖꯤꯛ ꯕꯣꯏ ꯑꯗꯨꯗ ꯏꯔꯝꯈꯤꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯑꯩꯈꯣꯏ ꯈꯪꯂꯦꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯕꯣꯏ ꯑꯗꯨꯗ ꯏꯔꯝꯂꯤꯕꯗꯨ ꯑꯃꯨꯛ ꯑꯃꯨꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯁꯥꯐꯨ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯡꯖꯤꯟꯈꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯅ ꯈꯪꯊꯤꯡ ꯊꯤꯡꯖꯤꯟꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯦꯡꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯂꯥꯎꯅ ꯊꯦꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕ ꯀꯔꯤꯅꯣꯃ ꯈꯪꯂꯛꯄꯗꯒꯤ ꯊꯦꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕ ꯊꯣꯡ ꯑꯗꯨꯗ ꯍꯥꯏꯖꯤꯟꯗꯨꯅ ꯃꯈꯣꯡꯅ ꯀꯥꯎꯕꯗ ꯊꯣꯡ ꯑꯗꯨ ꯕꯣꯔꯥ ꯑꯣꯏꯅ ꯐꯛꯀꯥꯏꯈ꯭ꯔꯦ ꯊꯣꯡ ꯑꯗꯨꯅ ꯐꯛꯀꯥꯏꯈꯤꯕꯗꯒꯤꯗꯤ ꯏꯍꯥꯡ ꯍꯥꯡꯅ ꯏꯂꯥꯎ ꯂꯥꯎꯅ ꯍꯣꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯈꯪꯍꯧꯗꯅ ꯊꯦꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯁꯥ ꯇꯨꯝꯅ ꯏꯠꯂꯕ ꯎꯒꯤ ꯎꯁꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯛꯂꯤꯕꯗꯨ ꯆꯥꯎꯕꯅ ꯎꯕꯗꯒꯤ ꯁꯠ ꯂꯥꯎꯅ ꯊꯦꯕꯕꯨ ꯏꯟꯊꯔꯨꯏ ꯑꯗꯨꯝꯅ ꯏꯟꯊꯨꯕꯗꯒꯤꯗꯤ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨꯅ ꯊꯦꯕꯗꯗꯤ ꯌꯨꯡꯗ꯭ꯔꯗꯨꯅ ꯐꯛꯂꯥꯡ ꯐꯥꯎꯅ ꯌꯨꯡꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯎꯒꯤ ꯎꯁꯥꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯕꯥꯁꯅ ꯍꯤꯁ ꯑꯁꯨꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯪꯉꯛꯂꯤꯕ ꯄꯣꯠ ꯑꯁꯤꯗꯤ ꯀꯅꯥꯅꯃꯛꯇꯤ ꯂꯪꯉꯛꯂꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯊꯦꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯕ ꯅꯍꯥꯛ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯕꯅꯤ ꯂꯥꯎ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯅꯍꯥꯛꯁꯨ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯈꯥꯡꯂꯣ ꯅꯍꯥꯛ ꯅꯤꯄꯥꯅꯤ ꯅꯤꯄꯥ ꯑꯣꯏꯔꯕꯗꯤ ꯅꯤꯄꯥꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯎ ꯍꯥꯏꯗꯨꯅ ꯊꯦꯕꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯒ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯒꯨꯜꯖꯤꯠꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯨꯝꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯗꯣ ꯊꯑꯣꯏꯅ ꯇꯥꯈꯤꯗꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝꯅ ꯈꯛ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯛ ꯈꯪꯅꯕꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯇꯝꯅꯕ ꯃꯐꯝ ꯑꯃꯈꯛ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯇꯁꯦꯡꯅ ꯇꯝꯅꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯃꯛꯇꯗ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ ꯃꯇꯝ kuina ꯑꯩꯈꯣꯏꯅ ꯆꯍꯤ 4-5 ꯆꯪꯗꯨꯅ ꯍꯣꯠꯅꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯈꯤꯗꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯖꯍꯜꯂꯒꯅꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯇꯨꯅ ꯍꯟꯗꯦꯠ ꯍꯥꯎꯁ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯗꯝꯕꯨꯔ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯊꯣꯛꯈꯤꯕꯒꯨꯝ ꯖꯔ ꯂꯥꯎꯅ ꯂꯧꯊꯣꯛꯈꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯐꯠ ꯆꯦꯟꯈꯠꯅꯔꯛꯏ ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯁꯨ ꯌꯨꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯅꯣꯡ ꯀꯟꯅ ꯇꯥꯕ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯗꯒꯤ ꯍꯨꯝꯗꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯌꯥꯏꯐꯕꯅꯗꯤ ꯃꯗꯣ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯜꯂꯤ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯅ ꯈꯔ ꯐꯕ ꯃꯥꯜꯂꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯏꯟꯁꯥꯡ ꯁꯦꯝꯕ ꯑꯃꯗꯤ ꯋꯥꯍꯩ ꯁꯣꯏꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯇꯞꯅ ꯌꯨꯡꯈꯠꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯦꯕꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯅꯥꯔꯁꯨ ꯃꯍꯥꯛꯀꯤ ꯈꯗꯥꯡ ꯀꯥꯏꯔꯁꯨ ꯅꯝꯗꯗꯤ ꯅꯝꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯅꯝꯂꯨꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯃꯃꯤ ꯇꯥꯈꯤꯗꯤ ꯃꯃꯤ ꯇꯥꯗꯕ ꯑꯗꯨꯗ ꯊꯦꯕꯅ ꯁꯥꯎꯔꯛꯂꯗꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯚꯨꯠꯀꯤ ꯚꯨꯠ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩꯁꯨ ꯈꯗꯥꯡ ꯀꯥꯏꯔꯤ ꯑꯗꯨꯒ ꯌꯦꯡꯉꯨꯇꯨ ꯈꯣꯡꯁꯨ ꯂꯩꯈꯥꯏꯔꯤ ꯚꯨꯠ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄꯗ ꯆꯦꯟꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯁꯨꯕꯥꯁ ꯆꯥꯎꯄ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨꯁꯨ ꯅꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯊꯦꯕꯁꯨ ꯉꯛꯇꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯁꯨꯕꯥꯁꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯊꯦꯕꯗ ꯍꯪꯂꯛꯄꯗ ꯊꯦꯕꯅ
camera si pairaga aikoida namu kaidogi yengu haiduna hairapata Subhasna yamna kina camera ado thangatuna theba chawba amadi yaifaba makoida camera ado namlakpadadi mahaksu khangpre khangduna kariyu siri haiduna camera ado leimaida thadaki aduma torokpa aduta chawba amadi yaifabana su mathang yenglubada makhoi su punga ngakli madudi makhoi leiriba manaba singa sigi mang amata yaudri mangak yaudabida mangaktagi I oro haithaduna makhoi phaminaduna leiri madu urubada makhoi punga ngakli kayun toriba sipu haiduna aduma leiringi madamadutta yumkatuna leiriba thang ado phan chongduna yamna chensalaklaga chawbagi phaigan aduta yamna kan thinki thang suri aduna chensilaklaga chawbagi phaigal aduta thinki baduta chawba khangpum lakum thang ado ta paiduna satoki aduga laktuna langthoki asumna langthoki ba aduta chawba mahaki makong ado hojiti I oro thoktuna lairiba sinaduta karinoi khoda tawliba sibu thang phawba kanagumba amana paraga thilakpaki mongda chensilaktuna thilakli masibu oithokpa yabra haiduna hangli thebari chawbana soriba to camera namli adubu chawbana soriba to karimata camera adu uramdi haibadi ina oro thotun leiriba to I somata uramdi matam maduda yaifabara theba nangi camera do yaramlaroi adunani khara tangba ma puraga lakpa yadabro haiduna hangi matam maduda thebana karino haibadbo mamang thakta namkhriba singadu masigi camera sina ngaktani camera se thudo hendona adumak tanglibani chanaba yabagi sangda adumak jaribani mafam masinaga mafam amu oibaka camera se mathau tawdabani haiduna hainari aduma leiringi matamadda chawbaki makhonga tholiba I adusu khakraduna haujiti phi amana kanna punsinduna thamli masiki matung mukoi manaba mari ado karino ikoin tawdaba sibu pung asina kaya taraba jano nonganga bana kyangwali ba jano haiduna pung yenglubadadi makoina de saitagi langduna leiribasi ahingi pung ani taduna leiramlei nonganga ba supangkoi kuiselak je aduna koi khara thuna nongan ba singai rasi aduga ikoi yama thuna yum masi thatok damlaga takhigada bani haiduna makoi warepnari asumna makoina numidang atuma yamna wana leiringai matam maduta makoigi manakta kanagumba miyu yama tamatamna asumasum changchilakpagi sawma phangi madu phanglubata makoi mamanaba mari ado yamna kina tasallaga leiri kai tawkadoribano haiduna aduma leiringai khanghaudana mushin muba aduga mirangi mawongda makhong aduna isang sangba makut adusu isang sanglaga mayang ikang kangba mamina lauthik laupa chaidong ikop kopa masamana ipan pandaba mushin muba karigumba miyugi mawong manba ma makhoi ge maikai tamna biring chongduna thongjin adumdagi chensalakli adumna khanghai khangjil oina chensilakpa aduta makhoi manaba mari ado khangprek khangladuna makhoi karino haiduna phrang chongli adubu haujik chensilakli bado mafam marang khangduna mangkhri makhoi mamanaba mari haujik aikhoina kari tawdabano haiduna leiri adubu nonganba phawda leiba tabani haiduna leinari ngai matamdi asum haukiduna makhoi mathangi nongalamdaigi uchik wayasing khomba horaklei aduma toropadu makhoi yamna harauki nongalakadori haiduna masiki matung makhoi mamanaba mari ato makhoi gi asokpa sing ato yamna kanna phina punsinba amadi lengba otpa tawduna lengba otpa yabra haiduna makhoi yengnari matamaduda soktribasi yaifaba amadi subas makhoi ani khaktamak ngairabani aduma leiringai matamaduda subas jamna kanna makhong hamlingrakli onthokpa haibaduni matamaduda subasna yaifaba ai khongamna hamlingli amta sanguba asumna hairakpada yaifabana as subas nang sumatang di sadi nongalaga phajuna tawro ngamoidro adumna hairakpada subasna saigi se khar kuiri adunani yaraga dimta lo asumna haraduna chawbotagi mahaki nongmayadu lauraduna yaifaba amadi subas para papal thoraklei atuga kadai waida makhong hampam leibagi haidun jinglakpadadi amata leiramdi masidagiti asongba ngaktanina asongba jaga amada hekama honaro haiduna yaifabana hairakpadagi subasu hoi haiduna asongba jaga amda changsinkhri matam maduda yaifaba mafamadaida adumak leiri aduga subasta wasu hairi matamatu yaifabana mafam maswaida aikona laklibase sijarage haiduna lakpaga chap manai
ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯂꯒꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯊꯕꯛ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯁꯨꯕꯥꯁꯇꯤ ꯋꯥ ꯄꯥꯛꯅ ꯈꯨꯝꯂꯛꯇꯦ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯁꯨꯕꯥꯁꯇꯣ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯌꯥꯏꯐꯕꯅ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯌꯥꯏꯐꯕꯅ ꯁꯨꯕꯥꯁꯇ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯍꯣꯏ 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 ꯍꯥꯏꯕꯗꯃꯛ ꯈꯨꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯅ ꯀꯩꯅꯣ ꯍꯣꯏ ꯍꯣꯏꯗꯃꯛ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯒꯤꯁꯨ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯤ ꯐꯣꯡꯗꯣꯔꯛꯎꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯁꯨꯕꯥꯁ ꯌꯥꯏꯐꯕꯗ ꯃꯃꯤꯠ ꯑꯗꯣ ꯏꯉꯧ ꯉꯧꯅ ꯄꯥꯡꯂꯒ ꯌꯦꯡꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯌꯥꯏꯐꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯨꯕꯥꯁꯇꯣ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯇꯥꯅꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯌꯥꯏꯐꯕꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯁꯣꯝꯗꯅ ꯁꯨꯕꯥꯁꯇꯣ ꯄꯔꯞ ꯄꯔꯞ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯂꯩꯔꯤꯕꯁꯤꯡ ꯍꯥꯏꯕꯗꯤ ꯆꯥꯎꯕ ꯑꯃꯗꯤ ꯊꯦꯕꯗ ꯑꯁꯦ ꯁꯨꯕꯥꯁ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯌꯥꯏꯐꯕꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯁꯨꯕꯥꯁꯇ ꯃꯍꯥꯛꯅ ꯀꯥꯞꯅꯅꯕ ꯇꯧꯔꯛꯄꯗ ꯆꯥꯎꯕꯅ ꯌꯥꯏꯐꯕꯒꯤ ꯅꯣꯡꯃꯩ ꯑꯗꯣ ꯃꯨꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁ ꯆꯦꯟꯁꯤꯜꯂꯛꯂꯒ ꯌꯥꯏꯐꯕꯗ ꯅꯪꯅ ꯑꯩ ꯍꯨꯟꯇꯣꯛꯑꯝꯃꯒ ꯆꯦꯟꯈ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯁꯨ ꯁꯦꯛꯂꯤ ꯃꯈꯨꯠ ꯅꯥꯝ ꯑꯗꯨꯁꯨ ꯏꯁꯤꯡ ꯅꯥꯏꯍꯤꯡ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯍꯥꯛꯅ ꯅꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯍꯟꯃꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯃꯤꯠ ꯅꯅꯥꯒꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯨꯕꯥꯁꯅ ꯑꯩꯗꯤ ꯅꯪꯒ ꯈꯛ ꯆꯠꯃꯤꯟꯅꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕꯗꯨꯅ ꯀꯅꯥ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯁꯨꯕꯥꯁꯅ ꯋꯥꯔꯤꯗꯨ ꯂꯤꯔꯛꯈꯤ ꯑꯩꯅ ꯈꯣꯡ ꯍꯥꯝꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯛꯄꯗ ꯑꯩꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯆꯦꯟꯂꯨꯕꯗꯗꯤ ꯃꯨꯁꯤꯟꯃꯨꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯑꯩ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯄꯗ ꯑꯩꯒꯤ ꯏꯈꯣꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯅꯥꯄꯤ ꯃꯔꯛꯇ ꯆꯤꯡꯁꯤꯟꯈꯤ ꯑꯩꯅ ꯌꯥꯏꯐꯕꯕꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯔꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯁꯨꯝꯅ ꯅꯥꯟꯊꯣꯔꯛꯄꯗ ꯑꯩꯒꯤ ꯈꯣꯡꯗ ꯂꯩꯈꯥꯏꯔꯛꯄꯗꯒꯤ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡ ꯑꯁꯦ ꯂꯩꯈꯥꯏꯖꯔꯕꯁꯨ ꯇꯦꯛꯂꯕꯁꯨ ꯆꯣꯡꯅꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗ ꯁꯥꯐꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯅ ꯏꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯗ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯑꯁꯤ ꯊꯤꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯅ ꯑꯣꯔꯣ ꯑꯣꯔꯣ ꯊꯣꯛꯂꯤꯕꯁꯤꯗꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩꯅ ꯆꯪꯁꯤꯜꯂꯛꯄꯗꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯌꯥꯏꯐꯕꯅꯁꯨ ꯃꯍꯥꯛ ꯃꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕꯗ ꯅꯍꯥꯛꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯤ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯅꯪꯅ ꯍꯣꯏ ꯍꯣꯏꯗꯃꯛ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯍꯥꯛꯁꯦ ꯅꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯅꯨꯃꯤꯠ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯅꯃꯥꯏ ꯃꯨꯁꯤꯟ ꯃꯨꯟꯅ ꯑꯩꯉꯣꯟꯗ ꯆꯤꯡꯂꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯩ ꯀꯤꯔꯗꯨꯅ ꯅꯍꯥꯛꯄꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯝꯂꯒ ꯑꯩ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯑꯗꯨꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯕꯗ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯏꯐꯕ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯂꯩꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯑꯃꯠꯇ ꯃꯉꯛ ꯌꯥꯎꯔꯝꯗ꯭ꯔꯤ ꯑꯗꯨꯒ ꯃꯈꯨꯠꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯉꯛꯁꯤꯡ ꯑꯗꯨ ꯀꯣꯜꯂꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯏꯅ ꯇꯞ ꯇꯞ ꯇꯥꯔꯒꯅꯤ ꯂꯩꯔꯝꯂꯤꯕꯁꯤ ꯃꯗꯨ ꯎꯔꯨꯕꯗ ꯌꯥꯏꯐꯕ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯄꯗ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯀꯥꯏꯕ ꯑꯃꯒꯤ ꯃꯤꯡꯁꯦꯜꯗ ꯆꯣꯡꯁꯤꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯞꯇ ꯃꯤꯡꯁꯦꯜꯅ ꯊꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯊꯤꯜꯍꯧꯗꯕꯅ ꯃꯕꯨꯛꯇꯒꯤ ꯏ ꯈꯔ ꯊꯣꯛꯄ ꯅꯠꯇꯅ ꯌꯥꯝꯅꯗꯤ ꯁꯣꯛꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯨꯕꯥꯁ ꯊꯦꯕ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯥꯏꯐꯕꯕꯨ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯦꯟꯒꯦ ꯇꯧꯔꯤꯕꯗꯨꯕꯣ ꯅꯪ ꯑꯃꯨꯛ ꯊꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯃꯉꯛ ꯌꯥꯎꯗ꯭ꯔꯕ ꯏꯅ ꯇꯞ ꯇꯞ ꯇꯥꯔꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯅꯤ ꯃꯕꯨꯛꯇ ꯁꯣꯛꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯥꯡꯒꯜ ꯊꯣꯛꯅ ꯃꯨꯛꯅꯕꯁꯨ ꯉꯝꯂꯝꯗꯦ
ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯌꯥꯏꯐꯕꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯒ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯌꯥꯏꯐꯕꯗꯣ ꯃꯁꯥꯗꯣ ꯁꯣꯔ ꯐꯨꯟꯕꯒꯤ ꯃꯑꯣꯡꯗ ꯊꯕꯥꯛ ꯐꯨꯟꯕ ꯊꯒꯣꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏꯅ ꯊꯥꯗꯣꯛꯂꯒ ꯌꯥꯏꯐꯕꯅꯕꯨ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯌꯥꯏꯐꯕꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯈꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯥꯏꯐꯕ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯅ ꯈꯪꯍꯧ ꯍꯧꯒꯠꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯩꯔꯦꯟ ꯑꯃ ꯐꯛꯂꯥꯡꯒ ꯄꯥꯅꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯣ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯔꯥꯏꯕꯛꯇꯣ ꯏꯅ ꯑꯣꯔꯣ ꯑꯣꯔꯣ ꯍꯩꯊꯔꯤ ꯑꯗꯨꯒꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯨꯡꯑꯣꯏꯅꯅ ꯂꯩꯈꯤꯕꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯗꯨ ꯇꯦꯛꯇꯨꯅ ꯍꯨꯝꯗꯥꯡ ꯅꯥꯟꯊꯣꯛꯇꯨꯅ ꯁꯔꯨ ꯀꯥꯞꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯂꯤ ꯀꯔꯤꯅꯣ ꯌꯥꯏꯐꯕꯅ ꯑꯉꯥꯎꯕ ꯐꯩꯒꯨꯝ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯈꯜꯂꯗꯨꯅ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯃꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯈꯤ ꯁꯨꯕꯥꯁ ꯊꯤꯕ ꯃꯈꯣꯏꯁꯨ ꯃꯊꯪ ꯃꯊꯪ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯌꯥꯏꯐꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯕꯗꯒꯤ ꯂꯣꯏꯅꯃꯛ ꯂꯥꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯦꯕꯅ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥꯗꯣ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯆꯦꯟ ꯆꯤꯡꯍꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯗ ꯃꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯏꯐꯕ ꯆꯥꯎꯕ ꯊꯦꯕ ꯑꯃꯗꯤ ꯁꯨꯕꯥꯁ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯍꯞꯇꯥ 3ꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯐꯖꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯍꯥꯟꯅꯒꯨꯝꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯄꯨꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯒꯤ ꯃꯅꯥꯛꯇ ꯒꯨꯜꯖꯤꯠ ꯂꯥꯛꯇꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯈꯣꯏ ꯊꯥꯖꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯜꯖꯤꯠꯅ ꯑꯩꯈꯣꯏ ꯊꯥꯖꯔꯤ ꯌꯨꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯖꯒꯠ ꯄꯨꯝꯅꯃꯛꯀꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤ ꯄꯨꯝꯅꯃꯛ ꯆꯪꯗꯨꯅ ꯂꯩꯔꯨꯔꯕꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯔꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯑꯁꯨꯛꯌꯥꯝ ꯌꯥꯝꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯑꯃꯒ ꯑꯣꯏꯅ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯤꯃꯨ ꯂꯥꯏꯃꯨꯒꯤ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏ ꯃꯤ 4ꯅꯤ 5ꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯣ ꯒꯨꯜꯖꯤꯠ ꯅꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯁꯨꯒꯥꯏꯅ ꯑꯃꯨꯛꯀꯗꯤ ꯋꯥꯔꯤ ꯂꯤꯌꯨ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯌꯨꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯒꯨꯜꯖꯤꯠꯅ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯥꯏꯕꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯌꯨꯝꯅꯤ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯑꯗꯨ ꯅꯍꯥꯛꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯒꯨꯜꯖꯤꯠꯅ ꯅꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯌꯥꯝꯅ ꯇꯝꯅꯕ ꯌꯥꯝꯅꯁꯨ ꯀꯤꯕ ꯌꯨꯝ ꯑꯃꯇꯪ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯗ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯐꯖꯅ ꯂꯤꯌꯨ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯜꯖꯤꯠꯅ ꯃꯍꯥꯛꯅ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯄꯥꯕꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯔꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯄꯥꯕꯨꯡꯕꯨ ꯂꯥꯟꯅ ꯎꯕꯗꯒꯤ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯕꯗꯒꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯨꯜꯖꯤꯠꯀꯤ ꯃꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯒꯨꯜꯖꯤꯠꯀꯤ ꯃꯆꯦ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯕꯨꯡꯗꯣ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯅꯈꯤ ꯑꯃꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯇꯝꯅꯔꯛꯄ ꯑꯀꯤ ꯑꯈꯪꯕ ꯀꯌꯥ ꯑꯃ ꯅꯪꯕ ꯇꯧꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯊꯪ ꯂꯣꯏꯅꯃꯛ ꯌꯨꯝ ꯍꯣꯡꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯒꯨꯜꯖꯤꯠꯀꯤ ꯃꯃꯥ ꯑꯃꯗꯤ ꯒꯨꯜꯖꯤꯠ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤ ꯃꯇꯝꯗꯣ ꯒꯨꯜꯖꯤꯠ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯂꯩꯔꯒ ꯒꯨꯜꯖꯤꯠ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯐꯪꯖꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯨꯜꯖꯤꯠꯅ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯃꯄꯨꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯂꯩꯕ ꯉꯝꯈꯤꯗꯦ ꯌꯨꯝ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯇꯝꯅꯔꯛꯄ ꯑꯃꯗꯤ ꯑꯀꯤ ꯑꯈꯪꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯌꯨꯝ ꯑꯗꯨꯕꯨ ꯂꯩꯇꯥꯏꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛ ꯁꯣꯛꯇꯅ ꯍꯟꯈꯤꯕꯁꯦ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯂꯣꯏꯅꯃꯛ ꯃꯁꯥ ꯃꯎ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯁꯣꯛꯂꯒ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣই ꯏꯕꯣꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯌꯨꯝ ꯑꯗꯣ ꯑꯗꯨꯃꯛ ꯇꯝꯅꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯤ ꯑꯩ ꯃꯔꯛꯇ ꯌꯨꯝ ꯑꯗꯨꯕꯨ ꯇꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯝꯅꯈꯤ
ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯩꯅꯁꯨ ꯀꯧꯗꯨꯅ ꯍꯩꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯟꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯩꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯧꯗꯨꯅ ꯃꯗꯨꯕꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯕꯤꯗ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯕꯁꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯕꯥꯁ ꯊꯦꯕ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯑꯗꯨꯛ ꯇꯝꯊꯤꯈ꯭ꯔꯕ ꯃꯤꯒꯤ ꯃꯥꯏꯕꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯗꯨꯅ ꯆꯪꯂꯨꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯤ ꯄꯨꯔꯥ ꯑꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯥ ꯃꯇꯣꯝꯇ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯀꯤꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯊꯦꯕꯅ ꯃꯍꯥꯛꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯅꯝꯈꯤꯕ ꯍꯥꯟꯅ ꯃꯃꯤ ꯇꯥꯈꯤꯗꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯃꯃꯤ ꯇꯥꯔꯤ ꯁꯨꯛ ꯑꯃꯅ ꯆꯣꯡꯂꯒ ꯂꯥꯛꯈꯤꯕꯗꯨ ꯃꯤꯑꯣꯏ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯃꯨꯔꯤ ꯃꯃꯤ ꯁꯥꯃꯤ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯅ ꯎꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯥꯏꯔꯤꯕ ꯃꯨꯔꯤ ꯇꯧꯕ ꯃꯃꯤ ꯑꯗꯣ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯗꯨ ꯃꯈꯣꯏꯅ ꯎꯈꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯃꯌꯥꯝꯗ ꯎꯍꯟꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗꯒꯤ ꯁꯨꯕꯥꯁ ꯊꯦꯕ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏꯁꯨ ꯃꯃꯤꯡ ꯆꯠꯄ ꯒꯣꯁ ꯍꯟꯇꯔ ꯑꯃꯃꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯨꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯈꯨꯊꯤꯈꯤꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯕꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨꯗꯤ ꯀꯦꯃꯦꯔꯥꯗ ꯃꯃꯤ ꯇꯥꯍꯧꯕꯅ ꯃꯈꯣꯏ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯊꯥꯖꯈꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ